Santi to Tabak Otuka the Gado, BJP Kayakari, Membrana, BJP Bikamoina, BJP Lucing Machina, BJP Ahugi, Emilia, so what look might auto with the gate of Canada. Madu do minus Kanakabagi, Sangashiva, the Hudi Tadrieva. Tadrieva become. I don't know, Makui, Manunda can later bra. Seputation women don't arrive to no question. I don't know how Jixim says, my Wakanda, I'm Lazerazu, Marze, a quick shake Lazerazu, Maku, Sawatana, or Tabuk, the Bribe is here, a quick one never present Yami. I nice hand to Hanganatico. I don't know, she wants here, BJP the Pakum Pigido never. But you know, she initiative, Nakuina, Quigi, Nikizana, Quigi, Masitabuk the Pantona, was in Canada and couldn't talk to the Masida Quina, parliamentary fight, extra parliamentary fight, BJP Kaya told you extra parliamentary fight never. Parliamentary Bungato, Assembly Manuto was parliamentary fight never. Mapa, let's work with movement of what I do, movement with the river. I don't know, I couldn't we don't say, a shulator with a quiggy, high, a quiggy, congressional, Kanomato Matamda, a quiggy, congregation by the quiggy, Danato, a quiggy, honorable CM Young. Lucingo may only be Tolieva. She a quick piece initiative to the Dana meeting over, a quick CPM, Mulligan, a quick Majida, Papa Madame Machilebak, BJP Levaka, Panoto is a toxin of a heavy idea of Santana. So we go. A Papa Tabo pay heavy time, Maggie, you see what can you pay ever? Mother Tabak don't do neighbor, a queen by Tabak to the gate or BJP Shina, Madugi, Mishinugi, Akui, Maru losing by Quigi, part to never, Makui, Manuda, Manada Village, Makui machine, Chebotes don't know to never, Quina, Udima Pandagi, Missema Moina, I have BJP Yaudana, a topo Moi Yendi, Yaudana, a political party, Taramuki, can was a diligent, we Mikun wine labor. Matamada Quigi, Prime Zuna again, a quick side, Prime Minister Mawa Logdi, a Matodi, Unabagi, Kudong Sapide, a quick Madame the Zunitan Kumada, National, a quick convention to we, a high sense Suit Bavanda, a the game, a quick, a queen laying Madame the Home Ministry, a quick all parties meeting with the waiver. All parties meeting with the Manipuragi BJP, me with the Yaugeva. Manipuragi BJP, Sakagi, Muram the Yaudi, Heidi, BN seems to want to be a Messiah owning with it. I old party, but then DMK Yawi, Sheep Shanag Yauri, the gay Ateto, Patangi, BR Kanugi Yauri, Telangana Party Yauri, the gay Manipuri Nata NPP Yauri, Sangma Yauri, Konak Sangma Yauri. I think Manipuri Sakagi, Mute, Amata Yaudi, BJP and Tauri, Manipur Sakar Busu. I BJP centering Guaja, Manipur Sakar was Kandaba. I do Congress the Ampazabam labor. Congress why I could meet the delay, but the Congress presented a quick evolving the law, Harga Taiba. Congress losing Burr, centering Amata Sateva, evolving a saleva. I do evolving a Manipuri, Mamai Pura Saleva. I Manipuri, Manipur CM Yaudi, BJP, a quick losing Mamatam to the Yaudi, and I'm the Yaudi. I could do the BJP centering Harakan, not over. I could home said the Unandana, I would prime said the memorandum PM Matamda, my office. I don't know, I couldn't get with the Shing Tabaxi that we BJP in the Magin Taraga, we Manipur Labour Party, my ideology, my Magi, Kalurgi, Kairagi, Madugi, Amata, we Kenabatam the Vida, a Pungo Kongzon section of Yana, never, I know all parties, we meeting the Honba, all parties movement, say, lonely the way all parties meeting Prime Minister Saleba. Matama that way 1990 that we NPP. Akwai CRK Ranbi Singhal Sims however. Matana Congress Yauri Loyaueva. A loan Pangeva Quena. Housing issues the BJP initiative. Amata Longdeva, all parties meeting down. I do never yingity. I do why a tar of order, she be and we must him why a tar of order, Motabato Toki Deva. A quick Pumana, all parties now, was up how many high the smite of the Nakui, a pin talk she had the white tiger, a pin law, seems a officer, Motabil Toki de Pongi Deva. I don't know, and we become she, I couldn't, a wing she ruling a quick parties in Manunda.
ꯁꯦꯕꯣꯇꯦꯖ ꯇꯧꯅꯕ ꯃꯤ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯪꯉꯤꯕ ꯋꯥꯍꯪꯅꯦꯕ ꯌꯥꯎꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯍꯪꯉꯤꯕꯅꯦ ꯃꯔꯝꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯣꯛꯂꯛꯏꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤꯗꯣ ꯑꯩꯈꯣꯏꯅ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯗꯦꯕ ꯑꯆꯧꯕ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯝꯕ ꯑꯆꯧꯕ ꯍꯥꯟꯅ ꯁꯔꯀꯥꯔ ꯄꯥꯏꯕꯗ ꯌꯥꯎꯔꯝꯕ ꯃꯇꯧ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯏꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯖꯗꯧꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯨꯂꯤꯡ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟꯁꯦ ꯃꯁꯤꯅ ꯉꯁꯥꯏ ꯑꯣꯖꯥ ꯐꯥꯎꯕꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯆꯦꯛꯁꯤꯜꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯗꯣ ꯃꯣꯏ ꯈꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯣ ꯈꯟꯅꯗꯕ꯭ꯔꯥ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯔꯨꯂꯤꯡ ꯐ꯭ꯔꯟꯁꯤ ꯃꯄꯥꯡꯒꯜ ꯈꯔ ꯁꯣꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯗ ꯁꯔꯀꯥꯔ ꯆꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯊꯥ ꯇꯔꯨꯛꯁꯤꯕꯣ ꯁꯔꯀꯥꯔ ꯆꯥꯎꯊꯣꯛꯄ ꯍꯥꯏꯗꯤ ꯀꯦꯕꯤꯅꯦꯠꯁꯤ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯦꯕ ꯃꯅꯤꯄꯨꯔꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ 23 ꯂꯩꯒꯗꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁꯤꯃꯝ 23ꯅꯦꯕ ꯃꯤꯅꯤꯃꯝꯕꯨꯗꯤ ꯑꯥꯗ ꯍꯧꯖꯤꯛ ꯃꯤꯅꯤꯃꯝꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ 23ꯁꯤ ꯁꯨꯕ ꯉꯝꯗ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯃꯄꯨꯡꯗꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯈꯜ ꯑꯣꯏꯕ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯑꯗꯣ ꯃꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯃꯅꯨꯡꯁꯤꯅ ꯁꯧꯒꯠꯄꯤꯗ꯭ꯔꯕ ꯍꯥꯏꯕꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯠꯇꯦꯀꯣ ꯃꯥꯅ ꯄꯥꯝꯃꯤꯕ ꯄꯤꯁ इनिशिएटिव ꯃꯩ ꯁꯧꯒꯠꯄꯤꯗ꯭ꯔꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯪꯉꯤꯁꯦ ꯅꯣꯠ ꯑꯣꯟꯂꯤ ꯑꯩ ꯏꯁꯥꯅ ꯍꯪꯕ ꯅꯠꯇꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯍꯪꯉꯤꯕꯅꯦꯕ ꯑꯩꯈꯣꯏ ꯕꯤꯀꯔꯝꯅꯁꯨ ꯍꯪꯗꯧꯔꯤꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯤ ꯃꯁꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯍꯥꯏꯕꯁꯦ ꯁꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ 80th ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ बीजेपी की रूलिंग कहीं एमएलए लो यानी हाल मंत्री लो यानीबा यादीबा अखोई चाखर लाइसी लाइसे लोक भवन यूनाइटेड मोई लातना नोक्तना कहीं तो हराउदना विश तौनी भारत की निंगम भारत की निंगम मसक थोप मी क्या लाते बीजेपी लुचिंग अखोनी मोई नतेको लेरब्रा ट्राइंग टू सेबोटेज CM's पीस इनिशिएटिव से अखोई ओपोजिशन नत्रे अदु प्रजादगी नत्रे मकोई रूलिंग कांगबुदगीरा हाइबसे अइना वांगोइना अनीसुबा राउंड थमजे अदुना अखोई अइना मुकसु अपील तौजरी मरमदि हौजिकी लेबसि मिनिस्टरसिना मपुंग भावा अखोई ऑल पॉलिटिकल पार्टी मीटिंग अमा पार्टी में मी अनी अहूम यावरगा CSO सिंगिसु अदुगा कम्युनिटी लीडर सिंगिसु अखोई मीटिंग में तौरगा मसि कुमाई तौदना अखोई तौगदगी हाइबगी पुखांग वक्त उनबा नतबा नोंगरा पुंग 5 तरुक अखोई सांग उनदना खनननेदना माइ माइ केनो तौनदा एक्सप्रेस तौनरकांदा मदुदगी मसंग पोतो लखलगा अखोई याने कनादा कई तौगदगी खंगनी अदा चीफ मिनिस्टर सिना ई खक्तना लोई खंगे तौबा याबा नते सानतना ई खंगना खलि तौबा या पोते ओजा फौमने ई खक्ते खंगे तौबा याबा नते ओजा फौमने हाइबो अखोई लोक्सिंग ओइगदो कयाम यावरेबा अखोई बिक्रम हाइबो अखोई लोक्सिंग ओइगदो कयाम यावरे सुमाइ तौदना मयामदुना तासिनरगा मणिपुर पीस इनिशिएटिव अकन ममा यूनाइटेड तौबगी दरकार मतमदो लाब्रा हाइबसे आइदि खजै यस जब मखता दोसिगी साइगी लाक्सैबो क्वेश्चन दे खगी होजिक सिंगि मफुनसिंग दे थोलि बिरांग से सुम मखा सथबसि खगी गवर्नमेंट गी इनिशिएटिव गवर्नमेंट गी एक्शन तपसिन गोइ केदौरि ब्रा वांग कमाइ सिदी अखोई भारत की कॉन्स्टिट्यूशन यावरी सिनी कहीं लो एंड ऑर्डर सिदी स्टेट की इशू ने सिदा अखोइना मिसादा ताइनरु यादेबा स्टेट तलेबा अखोई होम कइनो सिना अखोई कइनो तौगदबनेबा मदु टिकल तौगदबनेबा मदु ngमदबा दगी तौबनी मदु डायलॉग तौब ngमदबदगिनी अदु डिस्कशन तौब ngमदबदगिनी अदुना मदुगी कइनो से प्रजा मियाम दा खुदोंग थिबदु नंगबनी से अखोई सिदा अशोकपद अखोई कुकी पोरे नागा पोरे चिंगदगी को अखोई से ओपोजिशन की महुसिंदना अखोई अमा अखोई इंडिया ब्लॉक की मीम चलगा हंगुई इरेस्पेक्टिव ऑफ मागी इथनिक ग्रुप अदो अदुगी येंगदना अदो मैतै चलसो अदुम येंगे अखोई ममांग मैतै पुखाइगी बस होखिबा मम तौदो अखोई अदुम चलु अदुना येंगदे मैतै कुकी नागागी पांगन येमा मगी नतिसि मणिपुरी नेबा अखोइना येंगदुसि अदुना अखोइना मदुगी मेसेज अमा से अखोई तौमतमदा चिंगदे हेक्ता मैतै सेदी हेक्ता हिरोए तो चिंगदागी कुकी एरिया सिंगदा हेक्ता हिरोएबा अदुना दगे मु स्वाइदना मु कुकी जेदे हेक्ता हिरोएबा मसक ममिंग तारंदो मिजे कुकी जेदे हिरो के ओएबा ओइदरा ओजा फमै अदुना सी कइनो से मसी कुमाइ तौनु संगदगे हाइबदुने अखोइनि येंगदे मदुगुमसे अखोइना लोसिन बाइबसे सरकार की अचौबा अखोइगी थौदांग लै हाइबजे हाइजरगा टेंशन जगे ओजा जे ओजा मै बोनसु फोंदो पिरि होजिक की सीएम लोकलै खोंथांग सि कोइ नाक मानबो नाक नाइबो मानबो ओइना तोंगान तोंगान मै ग्यादगी हाइरकपो वाफम सिंग असि मतंग चादे हाबदोनि सब मनना खोइगी सीएम लोकलै सिदि खोइ पुनमन सपोर्ट तौरगा मणिपुर शांति लाननबोगी होनबो तंगाइ फदे हाबदोनि कमाइ येंबेंग असि टॉपिक सिंग रिलेन थम्बियो मांग जासिने खोइगी मणिपुर चीफ मिनिस्टर सिना होनरिसि मा
ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯃꯥ ꯋꯥꯔꯗꯇ ꯐꯥꯎꯗꯤ ꯍꯥꯏꯔꯦ ꯋꯥꯛꯇ ꯑꯣꯟꯊꯣꯛꯄ ꯇꯥꯕꯅꯦꯕ ꯀꯃꯥꯏꯅ ꯇꯧꯗꯅꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯦ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯅꯥꯒꯥꯒꯤ ꯃꯔꯛꯇ ꯆꯠꯄꯅ ꯈꯛꯇꯪ ꯌꯥꯔꯣꯏꯕ ꯃꯗꯨ ꯀꯃꯥꯏꯅ ꯇꯧꯗꯅ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯅꯦꯕ ꯆꯠꯄꯗꯨꯗꯤ ꯃꯥ ꯆꯤꯡꯁꯤ ꯑꯣꯏꯕꯅ ꯆꯠꯄ ꯌꯥꯅꯦꯕ ꯃꯉꯥꯡ ꯆꯥꯗꯤ ꯌꯥꯔꯣꯏ ꯕꯤꯀ꯭ꯔꯝꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯣꯖꯥ ꯐꯧꯕꯗꯤ ꯌꯥꯔꯣꯏ ꯑꯩꯗꯤ ꯌꯥꯔꯣꯏꯕ ꯍꯦꯛꯇ ꯄꯪꯆꯠꯇ ꯆꯠꯄꯁꯦ ꯑꯗꯨꯅ ꯃꯥꯒꯤꯗꯨ ꯋꯥꯛꯇꯨ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯄꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯋꯥꯠꯂꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯦ ꯃꯥꯅ ꯆꯤꯡꯁꯤ ꯑꯣꯏꯔꯛꯄꯗꯒꯤ ꯑꯣꯜ ꯄꯥꯔꯇꯤꯁꯤ ꯃꯤꯇꯤꯡꯗ ꯇꯧꯗ꯭ꯔꯤꯑꯕ CSO ꯃꯌꯥꯝꯒ ꯐꯝꯃꯤꯟꯅꯗ꯭ꯔꯤꯑꯕ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯍꯟꯅ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯈ꯭ꯔꯦꯕ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁ ꯑꯗꯨꯒ CSO ꯃꯌꯥꯝꯒ ꯌꯥꯎꯅ ꯀꯝꯃꯨꯅꯤꯇꯤ ꯂꯤꯗꯔꯁꯤ ꯌꯥꯎꯅ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯑꯃ ꯐꯝꯁꯤ ꯍꯥꯏꯅ ꯑꯣꯖꯥ ꯐꯧꯃꯩ ꯇꯧꯗ꯭ꯔꯤꯀꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯤ ꯑꯩꯅ ꯃꯅꯤꯄꯨꯔꯤ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯅ ꯄꯪꯆꯠꯇ ꯆꯠꯂꯒ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯃꯊꯤꯕꯣꯡ ꯌꯥꯎꯗꯕ ꯈꯣꯡꯆꯠꯅꯦꯕ ꯃꯥꯅ ꯆꯠꯇꯧꯔꯤꯗꯣ ꯍꯥꯏꯕ ꯗꯥꯏꯂꯣग ꯑꯃ ꯆꯪꯉꯦ ꯗꯥꯏꯂꯣꯒꯇꯣ ꯀꯃꯥꯏꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚꯇꯣ ꯑꯩꯈꯣꯏ ꯎꯗ꯭ꯔꯤꯕ ꯉꯁꯤꯐꯥꯎꯗ ꯊꯥ ꯇꯔꯨꯛ ꯁꯥꯡꯈ꯭ꯔ ꯃꯇꯝꯅꯤ ꯁꯤ ꯃꯤꯁꯧꯒꯤ ꯃꯇꯝꯗ ꯊꯥ ꯇꯔꯨꯛꯁꯤꯗ ꯃꯥꯅ ꯀꯔꯤ ꯄꯣꯖꯤꯇꯤꯚ ꯂꯧꯈꯠꯂꯒꯦ ꯍꯥꯏꯕꯗꯨꯅꯦ ꯑꯩꯈꯣꯏ ꯌꯦꯡꯗꯧꯔꯤꯁꯦ ꯆꯠꯂꯒ ꯃꯤꯇꯤꯡ ꯇꯧꯔꯨꯕ ꯑꯃ ꯇꯧꯔꯨꯕ ꯌꯥꯎꯔꯨꯕ ꯑꯗ ꯃꯤ ꯈꯔ ꯎꯅꯔꯨꯕ ꯑꯗꯨ ꯅꯠꯇꯦ ꯁ꯭ꯇꯦꯠꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ CSOꯁꯤꯡ ꯀꯝꯃꯨꯅꯤꯇꯤ ꯂꯤꯗꯔꯁꯤꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯀꯔꯤꯅꯣ ꯈꯪꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯗꯤ ꯌꯥꯝ ꯍꯥꯏꯅꯩ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯝꯃꯕꯅꯦ ꯅꯠꯇꯦꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯝꯕꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯂꯣꯛ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ BJPꯗ ꯑꯩꯈꯣꯏꯒꯤ ꯅꯠꯇ꯭ꯔꯒ NPFꯇ ꯑꯩꯈꯣꯏꯒꯤ ꯚꯣꯠꯁꯤ ꯊꯥꯗꯔꯒ ꯃꯣꯏꯅ ꯁꯤꯠ ꯑꯅꯤꯃꯛ ꯐꯪꯉꯝꯒꯗꯧꯅꯦꯕ ꯀꯨꯀꯤ ꯃꯔꯛꯇ ꯁꯥꯊꯤꯅ BJPꯒ ꯆꯠꯃꯤꯟꯅꯔꯤꯕ NPF ꯁꯥꯊꯤꯅ ꯄꯣꯏꯌꯦꯕ ꯄꯣꯗ꯭ꯔꯣ ꯑꯣꯖꯥ ꯐꯧꯃꯩ ꯑꯗꯨꯅ ꯇꯥꯏ ꯃꯗꯨꯗꯤ ꯀꯨꯀꯤ ꯃꯔꯛꯁꯦ ꯑꯩꯈꯣꯏꯒꯤ NPFꯀꯤ ꯀꯦꯟꯗꯤꯗꯦꯠꯅ 500 ꯐꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯀꯦꯟꯗꯤꯗꯦꯠ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯀꯤ ꯀꯦꯟꯗꯤꯗꯦꯠꯅ 95,000 ꯐꯪꯉꯦꯕ ꯅꯒꯥ ꯃꯔꯛꯇ ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯟꯅ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯀꯦꯟꯗꯤꯗꯦꯠꯅ ꯍꯦꯟꯕ ꯉꯝꯗꯦ ꯑꯗꯨꯒ ꯀꯨꯀꯤ ꯃꯔꯛꯇ ꯌꯥꯝ ꯊꯤ ꯍꯦꯜꯂꯦ ꯀꯨꯀꯤ ꯃꯔꯛꯁꯦ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯁꯟ ꯂꯣꯏꯅ ꯄꯥꯝꯃꯕ꯭ꯔꯥ ꯍꯥꯏꯗꯤ ꯅꯠꯇꯦ ꯑꯣꯟꯂꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔꯅ ꯑꯩꯈꯣꯏ ꯃꯆꯤꯟ ꯃꯦꯟꯕꯒꯤ ꯋꯥꯅꯦꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔꯅ ꯃꯆꯤꯟ ꯃꯦꯟꯕ ꯋꯥꯅꯤ ꯃꯗꯨ ꯃꯣꯏꯅ ꯃꯆꯤꯟ ꯃꯦꯟꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇꯦꯠ ꯃꯤꯐꯥꯎ ꯃꯆꯤन ꯃꯦꯟꯈꯠꯂꯛꯏꯅꯦꯕ ꯈꯨꯠꯂꯥꯏꯁꯤꯅ ꯁꯤꯕ ꯀꯤꯕꯗꯒꯤ ꯇꯧꯔꯛꯏꯅꯦꯕ ꯀꯨꯀꯤꯁꯤꯡꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯦ ꯃꯣꯏ ꯃꯔꯤ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯁꯤꯆꯨꯋꯦꯁꯟꯅ ꯌꯥꯗꯅ ꯇꯧꯔꯛꯏꯅ ꯁꯤꯒꯨꯝꯕꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯕꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯈꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯁꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯃꯅꯤꯄꯨꯔꯤ ꯏꯁꯨꯁꯤ ꯊꯣꯛꯄ ꯃꯇꯝꯗ 3 ꯃꯦ 2023 ꯇꯧꯕ ꯃꯇꯝꯗ ꯃꯇꯝꯗꯨꯒꯤ ꯒꯕꯔꯅꯔ ꯑꯣꯏꯔꯝꯕ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯎꯀꯤꯌꯥꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏ ꯄꯤꯁꯀꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯤ ꯑꯗꯨꯁꯨ ꯃꯥ ꯄꯤꯛꯏ ꯆꯨꯁꯗꯤ ꯁꯦꯝꯃꯤꯗꯣ ꯃꯗꯨ ꯃꯤꯇꯤꯡ ꯑꯃꯗ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯅ ꯂꯣꯏꯈ꯭ꯔꯦ ꯑꯣꯖꯥ ꯐꯧꯃꯩ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯗꯨꯒꯤ ꯐꯦꯂꯔꯔꯣ ꯑꯗꯨꯗꯤ ꯈꯪꯉꯒ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯒꯗꯒꯦ ꯗꯥꯏꯂꯣग ꯍꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯗꯥꯏꯂꯣग ꯍꯧꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯀꯩꯅꯣꯁꯤ ꯌꯥꯎꯗ꯭ꯔꯦꯕ ꯑꯩꯅ ꯁꯦ BJP ꯁꯔꯀꯥꯔ ꯁꯦꯝꯕ ꯃꯇꯝꯗ BJP ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯂꯨꯆꯤꯡꯕꯗꯨꯅ ꯂꯥꯛꯑꯒ BJP MLA ꯃꯌꯥꯝꯗ ꯑꯃꯃꯝꯗ ꯁꯨꯝ ꯎꯅꯔꯒ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯁꯦꯝꯕꯗꯨ ꯌꯥꯔꯣꯏꯕ ꯁꯤꯅꯤ ꯐꯣꯡꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯅꯦꯕ ꯀꯪꯒ꯭ꯔꯦꯁꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯂꯨꯆꯤꯡꯕ ꯈꯪꯅ ꯑꯃꯅ ꯂꯥꯛꯑꯒ ꯑꯃꯃꯝ ꯇꯨꯃꯤꯟꯅ ꯇꯧꯗ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯅꯥꯒꯥꯒ ꯇꯨꯃꯤꯟꯅ ꯎꯅꯕ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯨꯀꯤꯒ ꯇꯨꯃꯤꯟꯅ ꯎꯅꯕ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯩꯇꯩꯒ ꯇꯨꯃꯤꯟꯅ ꯎꯅꯕ ꯑꯗꯨ ꯌꯥꯔꯣꯏ ꯐꯣꯡꯅ ꯑꯩꯈꯣꯏ ꯊꯦꯠꯕ ꯈꯟꯅꯕ ꯇꯥꯏꯕ ꯀꯨꯀꯤꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯔꯤ ꯃꯩꯇꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯔꯤ ꯅꯥꯒꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯔꯤ ꯐꯝꯃꯤꯟꯅꯔ ꯊꯣꯛꯀꯗꯧꯅꯦꯕ ꯇꯨꯃꯤꯟ ꯉꯥꯡꯅꯕꯗꯨꯗꯤ ꯀꯅꯥ ꯀꯅꯤ ꯄꯉꯥꯡꯅ ꯉꯥꯡꯅꯕ ꯌꯥꯏꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯤꯁ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯃꯁꯤ ꯁꯦꯕꯣꯇꯦꯖ ꯇꯧꯔꯤꯁꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏ ꯃꯣꯏ ꯃꯅꯨꯡꯗ ꯇꯧꯅꯕꯅꯦꯕ ꯉꯁꯤ ꯉꯔꯥꯡꯗꯤ ꯈꯪꯉꯦꯅ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯩꯗ ꯌꯥꯝ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯃꯁꯛ ꯃꯃꯤꯡ ꯄꯟꯕ ꯇꯜꯂꯤ ꯍꯥꯏꯔꯛꯇ꯭ꯔꯥ ꯕꯤꯀ꯭ꯔꯝ ꯅꯈꯣꯏ ꯈꯪꯉꯤ ꯅꯨꯡꯉꯥꯏꯔꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯄꯜꯂꯨ ꯌꯥꯗꯦꯕ ꯑꯗꯨ ꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯃꯈꯣꯏ ꯃꯅꯨꯡꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ BJP ꯂꯦꯠ ꯑꯩꯈꯣꯏ ꯊꯥꯔꯠ ꯑꯩꯈꯣꯏꯒꯤ NDA ꯒꯣꯔꯃꯦꯟꯁꯦ ꯃꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯅꯦꯕ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯥꯒꯤ ꯋꯥꯈꯜꯗꯕꯨꯗꯤ ꯐꯕ ꯃꯥ ꯚꯦꯔꯤ ꯀ꯭ꯂꯤꯌꯥꯔ ꯃꯥꯏ ꯋꯥꯈꯜꯗꯨ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯂꯥꯎꯔꯤꯑꯕ ꯁꯥꯟꯇꯤꯗꯨ ꯊꯕꯛ ꯀꯃꯥꯏꯅ ꯑꯣꯟꯊꯣꯛꯀꯗꯒꯦ ꯑꯩꯗꯣ BJP ꯀꯥꯔꯤ ꯃꯦꯝꯕꯔ ꯃꯌꯥꯝꯅ BJPꯒꯤ ꯕꯤꯀ꯭ꯔꯝ ꯍꯣꯏꯅ BJP ꯂꯨꯆꯤꯡꯕꯁꯤꯡꯅ BJPꯒꯤ ꯑꯩꯈꯣꯏꯒꯤ MLA ꯃꯌꯥꯝꯗꯨꯅ ꯁꯧꯒꯠꯂꯒ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯗꯨ ꯃꯣꯏ ꯈꯟꯅꯗꯦꯕ ꯃꯗꯨ ꯑꯗꯨꯃꯥꯏꯅ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯗꯤ ꯇꯥꯗ꯭ꯔꯤꯑꯕ ꯕꯤꯀ꯭ꯔꯝ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯩ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣ ꯂꯩꯔꯕ꯭ꯔꯥ
ꯁꯦꯄꯣꯇꯦꯁꯤ ꯃꯣꯏ ꯃꯅꯨꯡꯗ ꯇꯧꯅꯔꯕ ꯍꯥꯏꯕꯗꯨꯅ ꯀꯣꯏꯁꯟꯗꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯂꯩꯖꯔꯒꯁꯨ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯂꯩꯖꯔꯒꯁꯨ ꯃꯍꯥꯛꯄꯨ ꯁꯧꯒꯠꯇꯅ ꯊꯕꯛ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪꯅꯦꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯩꯅ ꯑꯩ ꯁꯥꯟꯇ ꯑꯣꯏꯅ ꯍꯪꯕ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯍꯪ ꯑꯁꯦ BJPꯅ ꯄꯥꯎꯈꯨꯝ ꯄꯤꯒꯗꯧꯅꯦꯕ ꯀꯔꯤꯒꯤꯅꯣ ꯁꯤꯒꯤ 이니시ꯌꯦꯇꯤꯕꯁꯦ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯤꯖꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯊꯕꯛꯇ ꯄꯥꯡꯊꯣꯛꯅꯕꯁꯦ ꯅꯣꯏꯅ ꯈꯟꯅꯗꯅ ꯈꯣꯠꯅ ꯇꯧꯗ꯭ꯔꯤꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯐꯥꯏꯠ ꯑꯗꯨꯒ ꯑꯦꯛꯁꯇ꯭ꯔꯥ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯐꯥꯏꯠ ꯆꯪꯉꯦꯕ BJPꯒꯤ ꯀꯌꯥ ꯃꯌꯥꯝ ꯇꯧꯗꯣꯏꯁꯦ ꯑꯦꯛꯁꯇ꯭ꯔꯥ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯐꯥꯏꯠꯅꯦꯕ ꯍꯥꯏꯗꯤ ꯄꯥꯔꯂꯥꯃꯦꯟꯠꯀꯤ ꯃꯅꯨꯡꯗ ꯅꯠꯇꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯅꯨꯡꯗ ꯇꯧꯕꯁꯦ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯐꯥꯏꯠꯅꯦꯕ ꯃꯄꯥꯟꯗꯁꯨ ꯑꯩꯈꯣꯏ ꯃꯨꯚꯃꯦꯟ ꯇꯧꯕ ꯇꯥꯏ ꯑꯗꯨꯒꯤ ꯃꯨꯚꯃꯦꯟꯗꯨ ꯑꯩꯈꯣꯏ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯔꯤꯁꯦ ꯀꯩꯁꯨ ꯂꯩꯇꯕꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁꯅ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯥꯌꯣꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯙꯔꯅꯥ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ CM ꯌꯥꯎꯅ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃ ꯌꯥꯎꯅ BJP ꯇꯧꯔꯤꯑꯕ ꯁꯤꯒꯤ ꯑꯩꯈꯣꯏ ꯄꯤꯁ 이니시ꯌꯦꯇꯤꯕ ꯇꯧꯕꯗ ꯙꯔꯅꯥ ꯑꯃ ꯇꯧꯕ ꯃꯤꯇꯤꯡ ꯑꯃ ꯇꯧꯕ ꯑꯩꯈꯣꯏ ꯌꯥꯎꯈꯤꯕ CPMꯁꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯁꯤ ꯂꯩꯕꯥꯛꯀꯤ ꯇꯧꯕ BJPꯅ ꯂꯩꯕꯥꯛꯀꯤ ꯑꯐꯅꯕ ꯇꯧꯔꯤꯁꯦ ꯇꯧꯁꯟꯅꯕꯅꯤ ꯍꯥꯏꯕ ꯌꯥꯗꯦꯕ ꯁꯥꯟꯇꯅ ꯆꯨꯝꯕꯤꯕ꯭ꯔꯣ ꯑꯐꯕ ꯊꯕꯛꯇꯣ ꯐꯩ ꯍꯥꯏꯕ ꯇꯥꯏꯕ ꯃꯥꯒꯤ 이니시ꯌꯦꯇꯤꯕ ꯋꯥꯈꯜꯗꯨꯗꯤ ꯐꯩꯌꯦꯕ ꯃꯗꯨ ꯊꯕꯛ ꯇꯣꯡꯊꯣꯛꯄꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯏ ꯊꯕꯛꯇ ꯀꯃꯥꯏꯅ ꯑꯣꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯗꯣ BJPꯁꯤꯅ ꯃꯗꯨꯒꯤ ꯃꯦꯆꯤꯟꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯇꯨꯅꯦꯕ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯥꯟꯅꯗꯕ ꯂꯩꯔꯤꯁꯦ ꯃꯈꯣꯏ ꯃꯁꯦꯟ ꯁꯦꯕꯣꯇꯦꯖ ꯇꯧꯅꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯎꯔꯤꯗꯤ ꯃꯄꯥꯟꯗꯒꯤ ꯃꯤꯆꯝ ꯑꯃ ꯑꯣꯏꯅ ꯑꯩ ꯑꯍꯥꯟꯕ ꯔꯥꯎꯟꯗ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯑꯣꯖꯥ ꯕꯤꯀ꯭ꯔꯝ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯃꯈꯥ ꯇꯥꯕꯁꯤ ꯑꯣꯖꯥ ꯁꯥꯟꯇꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯀꯔꯝꯕ ꯃꯐꯝꯗ ꯏꯔꯥꯡ ꯍꯧꯖꯤꯛ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯩꯗ ꯃꯌꯥꯝꯅ ꯂꯣꯏ ꯎꯅꯔꯦ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯁꯤꯒꯨꯝꯕ ꯂꯦꯞꯇꯅ ꯃꯤ ꯍꯥꯠꯄ ꯑꯗꯨꯒ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯌꯨꯝ ꯃꯩ ꯊꯥꯕꯅꯆꯤꯡꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯃꯛ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯕꯒꯤ ꯆꯥꯡ ꯅꯦꯝꯕ ꯈꯨꯗꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯒꯤ ꯆꯥꯡ ꯅꯦꯝꯕꯁꯤꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯂꯥꯛꯄꯗ ꯊꯤꯟꯊꯍꯟꯕ ꯁꯥꯟꯇꯤ ꯑꯁꯤꯕꯨ ꯂꯥꯛꯇꯅꯕꯒꯤ ꯂꯝꯕꯤꯔꯣꯝꯗ ꯆꯪꯁꯤꯜꯍꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯑꯦꯛꯁꯟꯅ ꯇꯞꯄꯁꯤꯅ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯋꯥꯍꯪꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯕ ꯃꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯀ꯭ꯔꯝꯅꯁꯨ ꯍꯥꯏꯈꯤꯕꯗꯣ ꯚꯦꯁꯇꯦꯠ ꯏꯟꯇꯔꯦꯁ ꯂꯩ ꯍꯥꯏꯕꯗꯣ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯨꯂꯤꯡ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟꯁꯤꯗ ꯃꯣꯏ ꯃꯅꯨꯡꯗ ꯌꯥꯝꯅ ꯂꯩꯌꯦꯕ ꯚꯦꯁꯇꯦꯠ ꯏꯟꯇꯔꯦꯁꯁꯤ ꯑꯣꯖꯥ ꯐꯧꯕꯁꯨ ꯍꯥꯏꯕꯤꯈꯤꯕꯗꯨꯅꯤ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ NPFꯇ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯁꯤꯃꯁꯦꯅ ꯑꯗꯒꯤ NPPꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯆꯠꯃꯤꯟꯅꯔꯤꯕ ꯄꯥꯔꯇꯤ ꯃꯌꯥꯝꯗꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯇꯧꯁꯤ ꯍꯥꯏꯕ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯐꯣꯡꯅ ꯍꯥꯏꯕ ꯑꯃ ꯆꯪꯉꯦꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯧꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯃ ꯇꯧ ꯁꯤ ꯇꯧꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯑꯗꯨꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯩꯗꯣ ꯑꯣꯜ ꯄꯥꯔꯇꯤꯗꯣ ꯃꯆꯤꯟ ꯃꯀꯥꯏ ꯑꯣꯏꯅ ꯇꯧꯕ ꯅꯠꯇꯕ ꯐꯨꯜ ꯍꯣꯜ ꯄꯥꯔꯇꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ 6ꯅꯦꯕ ꯂꯩꯔꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕꯗꯣ 3 ꯈꯛꯇꯗꯅꯦꯕ ꯀꯧꯔꯤꯗꯣ ꯍꯥꯏꯗꯤ ꯄꯥꯔꯇꯤ ꯇꯪꯈꯥꯏ ꯑꯃ ꯍꯨꯟꯗꯣꯛꯑꯝꯃꯦꯕ ꯑꯗꯒꯤ ꯁꯦ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯖꯣꯏꯀꯨꯃꯥꯔ ꯑꯩꯈꯣꯏꯒꯤꯁꯦ NPPꯗ ꯌꯥꯎꯗꯦꯕ NPPꯗꯒꯤ ꯃꯥꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ ꯃꯇꯝꯁꯤꯗ ꯑꯣꯜ ꯄꯥꯔꯇꯤ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯗꯣ ꯃꯥ ꯌꯥꯎꯔꯤꯑꯕ ꯑꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯦ ꯑꯇꯩ ꯌꯥꯝ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨꯗ ꯑꯗꯩ ꯑꯃꯨꯛ ꯔꯦꯖꯤꯁꯇꯔ ꯄꯥꯔꯇꯤ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯑꯕ ꯃꯅꯤꯄꯨꯔ ꯂꯩꯔꯤꯑꯕꯀꯣ ꯑꯗꯨꯅ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯆꯦꯠ ꯃꯀꯥꯏꯗ ꯐꯨꯜ ꯃꯄꯨꯡ ꯐꯥꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯃꯤꯇꯤꯡꯗꯨꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ 2023ꯀꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯣꯜ ꯄꯥꯔꯇꯤ ꯗꯦꯂꯤꯒꯦꯁꯟ ꯑꯃ ꯗꯤꯜꯂꯤꯗ ꯆꯠꯁꯦꯅ ꯑꯩꯈꯣꯏ ꯋꯥꯔꯦꯞ ꯇꯥꯏꯌꯦꯕ ꯃꯇꯝꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯗꯨ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯈꯤꯗꯦꯕ ꯑꯩꯈꯣꯏ ꯆꯠꯈꯤꯗꯦꯕ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞ ꯇꯥꯔꯒ ꯆꯠꯈꯤꯗꯕꯗꯒꯤ ꯑꯩꯈꯣꯏ BJP ꯌꯥꯎꯗꯅ ꯑꯇꯣꯞꯄ ꯃꯣꯏ NDAꯒꯤ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ 10ꯃꯨꯛꯀꯤ ꯀꯩꯅꯣꯁꯦ ꯗꯤꯜꯂꯤ ꯆꯠꯂꯒ ꯑꯩꯈꯣꯏ ꯅꯨꯃꯤꯠ 25 ꯂꯩꯌꯦꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯒꯦꯅ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯁꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯋꯥ ꯂꯧꯗꯦ ꯑꯃ ꯇꯧꯗꯦ ꯑꯩꯈꯣꯏ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗꯦ ꯑꯩꯈꯣꯏꯅ ꯃꯇꯝꯗ ꯖꯨꯟꯒꯤ ꯇꯥꯡ 25ꯗ ꯅꯦꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯀꯟꯚꯦꯟꯁꯟ ꯇꯧꯏ ꯍꯔꯤꯀꯤꯁꯟ ꯁꯨꯖꯤꯠ ꯚꯕꯟꯗ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯄꯥꯔꯇꯤꯁ ꯃꯤꯇꯤꯡ ꯑꯃ ꯇꯧꯋꯦꯕ ꯑꯣꯜ ꯄꯥꯔꯇꯤꯁ ꯃꯤꯇꯤꯡꯁꯦ ꯃꯅꯤꯄꯨꯔꯗꯒꯤ BJP ꯃꯤ ꯑꯃꯠꯇ ꯌꯥꯎꯗꯦꯕ ꯃꯅꯤꯄꯨꯔꯗꯒꯤ BJP ꯁꯔꯀꯥꯔꯒꯤ ꯃꯤꯍꯨꯠ ꯑꯃꯠꯇ ꯌꯥꯎꯗꯦꯕ ꯍꯥꯏꯗꯤ ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯃꯇꯝꯗ ꯕꯤꯔꯦꯟ ꯃꯁꯥ ꯌꯥꯎꯍꯟꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯑꯣꯜ ꯄꯥꯔꯇꯤ ꯃꯇꯝ DMKꯒꯤ ꯌꯥꯎꯏ ꯁꯤꯕ ꯁꯦꯅꯥꯒꯤ ꯌꯥꯎꯔꯤ ꯑꯗꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯅꯪꯒꯤ BR ꯀꯩꯅꯣꯒꯤ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯇꯦꯂꯪꯒꯅꯥꯒꯤ ꯄꯥꯔꯇꯤ ꯌꯥꯎꯔꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯕ NPP ꯌꯥꯎꯔꯤ ꯁꯪꯃꯥ ꯌꯥꯎꯔꯤ ꯀꯣꯅꯥꯛ ꯁꯪꯃꯥ ꯌꯥꯎꯔꯤ ꯑꯇꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯔꯀꯥꯔꯒꯤ ꯃꯤꯍꯨꯠ ꯑꯃꯠꯇ ꯌꯥꯎꯗꯦꯕ ꯑꯗꯨꯅ BJPꯅ ꯇꯧꯔꯤꯁꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯕꯨꯁꯨ ꯍꯥꯏ BJPꯁꯤ ꯁꯦꯟꯇꯔꯒꯤꯅꯤꯀꯣ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯕꯨꯁꯨ ꯈꯪꯍꯟꯗꯕ ꯑꯗꯨ ꯀꯪꯒ꯭ꯔꯦꯁꯁꯤꯗꯤ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯌꯦꯕ ꯀꯪꯒ꯭ꯔꯦꯁ ꯉꯥꯏ ꯑꯩꯈꯣꯏ ꯃꯇꯝꯗ ꯗꯤꯜꯂꯤ ꯂꯩꯕ ꯃꯇꯝꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯇꯤꯚ ꯑꯩꯈꯣꯏꯒꯤ ꯏꯕꯣꯕꯤꯅ ꯆꯠꯂꯣ ꯍꯥꯏꯔꯒ ꯊꯥꯏꯌꯦꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯁꯦꯟꯇꯔꯒꯤ ꯑꯃꯠꯇ ꯆꯠꯇꯦꯕ ꯏꯕꯣꯕꯤꯅ ꯆꯠꯂꯦꯕ ꯑꯗꯣ ꯏꯕꯣꯕꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯃꯥꯏ ꯄꯨꯔ ꯆꯠꯂꯦꯕ
मनपुर की मनपुर सीएम याउदे बीजेपी की अखोई लुसिंग मतमदुदा अखोई याउदे कनामते याउदे अदुन अखोदुना दे अखोई येंगि कना बीजेपी सेंटर की सिना खरा कनो तौरबा अदे अखोई होम मिनिस्टर बो उनहदना अखोई प्राइम मिनिस्टर दी मेमोरेंडम पीएबा मतमदुदा माई ऑफिस दा अदुना अखोई नि येंगदौदी सिगम थबक सिदा अखोई बीजेपी ने मागिन थारगा अखोई मनपुर लेबा पार्टी सिंग मागी मागी आइडियोलॉजी की मागी कलर की कैग्रा की मधुगी अखोई खेनब थमदबीद अपुनब खोंजें चेक्सनब यानबनेबा आइन ऑल पार्टी अखोई मीटिंग तौहनबा अदुगा ऑल पार्टीज मूवमेंट तौबसे लोनगी अखोई ऑल पार्टीज मीटिंग अम तौरगा प्राइम से उनब चलेबा मतमदा अखोई 1990 दा अखोई एमपीपी की अखोई CRK रणबीर सिंह सिमसे होएबा मतमदा कांग्रेस याउरे मम्मी लो याउरेबा लोन फंगे अखोइना अदु हौजिकी इशूसिदा बीजेपी ने इनिशिएटिव अमत लौदेबा ऑल पार्टीज मीटिंग तौनबा अदुने अखोइनी येंगिदी अदु वाय तारा फाउदा सिरी बेना अखोई मासिमसे ओने वाय तारा फाउदा मदु थबक तो थोखिदेबा अखोई पुमनमना ऑल पार्टीज ना ओजा फाउमैना हाइबा सुमाइ तौदना अखोई अपील तौसी हाइदन वाय ताइबा अपील लो सिमसेरी ऑफिस ना मदु अपील अम तौगिदे खोंगिदेबा अदुना अखोई बिक्रम सिनी अखोइने हौई येंगिसिदी रूलिंग अखोई पार्टी सि मनुंदा सेबोटेज तौनबा मी यावरब्रा हाइबसे अखोइन हंगिबा वहंगनेबा यावरे हाइबदी नतेको हंगीबने मरम ngana na han thole social media gi do koina tarai lobu yadeba achoba manti ro ma achoba na sarkar pai bi ma ma to kayam thole ibne ba si matang ji ko ni je do di akoi ruling akoi friends here machine na sai oja phongmun sai ba ma koi si selen nam da ka le ko mai to de ge do moi khana bam da ka le do khana da bra arna haujiki manipur gi ruling friends ji mapangan kha chon mai ba tare maram ni ke no da सरकार चाउथोप ngam थादबसिबो सरकार चाउथोप पाइदि केबिनेट से एक्सपांशन तौब ngam मणिपुर जी अखोई ट्राइन थोइ लेगदौ अखोई मैक्सिमम ट्राइन थोइ नेबा मिनिमम बुदि आगे हौजी मिनिमम नि लैसि अदुना ट्राइन थोइ जी सुबो ngam अदुना सिगुम बजि आइदि हौजी चीफ मिनिस्टर जे मपुंग दे यामना फबो वखल लैबा अफो वखन खन बादो मदो माकी वखन दो अखोई पार्टी मनुसिना सौगत पिदरबा हाइबसे चीफ मिनिस्टर नतेको माना पामिबा पीस इनिशिएटिव तो मै सौगत पिदरबा हाइबसे अखोई वांगने अदुना आइ नंगिजे नॉट ओनली आई साना हंगबा नते प्रजा मियाम हंगिबनेबा अखोई बिकरनसु हंगदौइनेबा कइना ए अखोई बिसिंबसि मसि मो मनि हाइबसे से ngasiगी अखोई 80 इंडिपेंडेंस डे की केनोसिदा अखोई बीजेपी की रूलिंग कहीं MLA लो याहोनी भारी मंत्री के लो याहोनी याउदी अखोई चाखर लाइदिंग सी लाइसी लोक भवन दा यूनाइटेड मोज लाक्तना नोक्तना कहीं तो हराउदना विश के तौनिंगेबनी भारत की निंगतम नुमिसिदा भारत की निंगतम नुमिसिदा मसक थोकपा मी कया अमा ngasi lakteba BJP lusing manungsida aduna akhoni sing moi manungda leiri haibisi natiko leirebra haibisi ai ngasi gi trying to sabotage CM's peace initiative se akhoi opposition dagi natre adu praja dagi natre makoi ruling kangbu dagi da haibisi aina wangwena ani suba round ji thamje aduna akhoi aina mukasu appeal tawjeri mamdi hojiki leibisi sina mapung bhawa अखोई ऑल पॉलिटिकल पार्टी मीटिंग पार्टी मैगी मी अनी अहम यावरगा अदुगा CSO सिंगिसु अदुगा कम्युनिटी लीडर सिंगिसु अखोई मीटिंग में तौरगा मसि कुमाई तौदना अखोई तौगदगी हाइबगी पुखांग वक्त उनब नतबा नोंगना पुंग मंगा तरुक अखोई सांग उनदना खनन ननेदना माइ माइ केनो तौनदा एक्सप्रेस तौनरकादा मदुदगी मसंग पोतो लखलगा अखोई याने कनादा कई तौगदगी खंगनी अदा चीफ मिनिस्टर सिना ई खक्तना लोई खंगे तौब याब नते सादना ई खंगना खलि तौब या पोते ओजा फौमने ई खक्ते खंगे तौब याब नतेबा ओजा फौमने हाइपो अखोई दे लोक्सिंग ओगिदो कयाम यावरेबा अखोई बिक्रम हाइपो मदा अखोई दे लोक्सिंग ओगिदो कयाम याव सुमाइ तौदना मयामदुना तासिनरगा मणिपुर पीस इनिशिएटिव अकन ममा यूनाइटेड नि तौबगी दरकार मतमदो लाब्रा हाइबसे आइदि खजै yes जब मखदा बसिगी साइगी लाक्सै बो क्वेश्चन खगी हजिक सिंगि मफम सिंग द थोलि बिरांग से सुम मखा सथबसि खगी गवर्नमेंट की इनिशिएटिव गवर्नमेंट की एक्शन तपसिन गय केदौरि ब्राय वांग कमाइ
सिदी अखोगी भारत की कॉन्स्टिट्यूशन यावरी सिनी कनो लो एंड ऑर्डर सिदी स्टेट की इशू नेबा सिदा अखोला मिसाल ताइनरु यादेबा स्टेट तलेबा अखोगी होम कनो सिना अखोगी कनो तौगदबनेबा मदु टिकल तौगदबनेबा मदु ngамदबा दगी तौगनी मदु डायलॉग तौब ngамदबदगिनी अदु डिस्कशन तौब ngамदबदगिनी अदुन मदुगी कनो से प्रजा मियामदा खुदों थिबदु नंगबनी से अखोई सिदा अशोकपद अखोई कुकी पोरे नागा पोरे चिंगदगी को अखोई से ओपोजिशन की महुसिंदना अखोई अमा अखोई इंडिया ब्लॉक की मी मैम चल हंगुई इरेस्पेक्टिव ऑफ मागी इथनिक ग्रुप अदो अदुगी येंगदना अदो मैतेई चलसो अदुम येंगे अखोई ममांग मैतेई पोखागी बस होकी बा मम तौदो अखोई अदुम चलु अदुना येंगदे मैतेई कुकी नागागी पांगनगे ममगी नतिसि मणिपुरी नेबा अखोई येंगदो अदुना अखोई मदुगी मेसेज अमा से अखोई तौंग तमदा चिंग हेक्ता मैतेई से दी के हीरो ए तो चिंग दागी कुकी एरिया सिंगदा हेक्ता हीरो एबा अदुना दगे मु स्वाइदना मु कुकी जेरदी हेक्ता हीरो एबा मसक ममिंग तारमदो मिजे कुकी जेरदी हीरो के ओएबा ओइदरो जफोमै अदुना सी कइनो से मसी कुमाय तौन लुसंगदगे हाइबदुने अखोइनि येंगदे मदुगुमसे अखोइना लुसिन बाइबजे सरकार की अचौबा अखोइगी थौदांग लै हाइबजे हाइजरगै टेंशन जगे ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗ ꯄꯨꯝꯅꯃꯛꯁꯦ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯑꯗꯨꯒ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡꯗꯨ ꯃꯇꯝ ꯆꯥꯅ ꯇꯧꯕꯗ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯗꯨꯅꯤ ꯔꯣꯏꯟ ꯑꯣꯖꯥ ꯁꯥꯟꯇ ꯂꯥꯛꯆꯩ ꯑꯣꯖꯥ ꯃꯩꯕꯨꯅꯁꯨ ꯁꯨꯛ ꯐꯖꯔꯦ ꯊꯝꯕꯤꯔꯤꯕ ꯄꯣꯏꯟꯠꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯁꯤएमꯅꯁꯨ ꯂꯧꯈꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯂꯥꯛꯅꯅꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯇꯧ ꯀꯔꯝꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯊꯝꯕꯤꯌꯨ सिने अखोगी मगांचा अखोई अखोइना पामिसे अखोगी न्यू इनिशिएटिव्स फॉर पीस with people sine pamise masi damakta akhoi goynom akhoi manipur sina akhoi thabak lokhot patai madudi kaina political party sing CSO sing community leader sing with intellectual sing ado adu punna famina dialogue and discussion to bukhtana akhoi kaino se akhoi manipur da shanti program lambi se madu phangani ai base ai aroi ba rauni thamje tension se yam noi